ngasi nungdarang phong khiba tongan ba se phong singdigi maru eba pausing khongko charga ma'am da share tawjagi ahan bada ma'am mapalom da thokpa thodok athok amani khatang ma'am da share tawjaramge Bihar government na covid vaccine ma'am da sel tingdana pibada ayaba pikre Janata Dal United amadi masigi chungsinaba oiriba BJP na Bihar election gi mamangda wasakhiba adu thabak oina pangthokpa oina state asigi miyoi khudimakta COVID-19 gi vaccine lemna phanganbada ayaba pikre ayaba asi Nitish Kumar na luchingba lenga asigi minister singi pham yen thoklaba matung ihan hana phamgiba cabinet mifamda ayaba pikhibani mifam maduna state asida private amasung government ki job listing kun generate tawgani haina wasakhiba adusu ayaba pikre lenga asina nupi singbu hena sakti kankhat hannabagi pandamda graduate loiraba luhongdriba nupi singda lupa lising kunga manga grant oina pibadasu ayaba pikre nupi singbu entrepreneur oining nabagi pukning thaugat po oina makhoi yaudana lupa lakh manga gi loan pinabagi scheme amasu haudokpada mifam aduda mot amata yana kre hainasu pauksisna makhatana phongdorokli myam yamna pukning thaugatningai oiraba paw amani makasa tharak poina topa maruiba paw khra namo atopa paw amadana US the covid vaccine kapa hokre nurse Sandra Linslena vaccine kapa han boy kre Malem gi sakholaba laibak singi manungda mangzil thariba United States su COVID-19 gi vaccine ihan han boina kap hokre Pfizer vaccine bu emergency gi oina seasonabada Food and Drug Administration hokiba irai numita ayaba pikraba matung vaccine asi kap hokibani New York the nurse oiriba Sandra Linsena laibak asigi oina vaccine asi kap ihan han ba oiki US ki vaccination program asida kumza English singaniga kunga mathugi April tha phawbada million chamada vaccine kapna bagi thorang tawri haidi panba yabade laiba asida COVID-19 virus na sianba miyoi lakh ahum gi mana nakhibaga loinana prithvida khwaidigi mi hena sibada makokta leidi hainasu pauksisna makha tarakli makha tarakpoina Manipur thokpa thogdo wathoksing maruiba paw khra namu paisa bu phanglabadi laipak manglaba sukai de haiba thoksil khudakta thadokpiyu nupi samaj Manipur malemda masak tak tuna laklibasi lamdam sigi nupi singna nisa thingba yu amadi miyoibigi hakkananaba asoba thodang loriba maira paibi singni haibasigi tayonabada laipak asigi chief minister nupi singda hotnaribasi laipak sibu kalhonabani haibasi kauthokpa manba wapam phongdorakpasi khwaidigi lebak thibani paisa bu phanglabadi laipak manglabasu kaide haiba thoksil khudakta thadokpiyu haina nupi samajna phongdokre Napi Samaj ki General Secretary P. Sobita na kuyek pidna thadorokpa sirol amana wakhata arduna hai se minister na Manipur yu sunglaga mapalam thadokani haipa wafam asi Manipur nupi singna sahi lisang sina sangsinduna lakpa nisa bangi khongjang bu ihaubu karisu leitana khanmani haina lauroidabagi maram leite ma ki wahai de yu thingba ngamdrabanina haiba ama phongdorok libasina ma ki lengakna nisa yu thingba ngamdre haibadu uthokjabani ngasi phawbada yu thingnaba ngasi gi lenga asina kadai phawba thodang loribige haibisi miyamna ikhang khangnaraba wafamni ngarang nahanda Manipur lenga na assembly da yu sungba yonbabu legalize tawnaba hotnakiba ngasi gi lenga asigi matamdani masina utlibadi Manipur lenga asi yu yamna legalize tahoningba yu na miyam manghanbabudi udaba masidagi lakadaba income adu tamak khanba lenga ni haibisi yamna mek senglakli haidi Nisaba legalize tawnaba wafam minister na phongdoram dibasina mahakna nupi lan gi thoramda ngangbiramba nupi oibisingbu wangna thangat piramba singdu pura tayonaba oire hanusu serol aduna makha tari hena phongdorakli topa paw khra namu eanam hairosina khusuklai sing utkre ngasi Bijoy Divas ka mari lainana kunthraum risuba Assam Rifles ki aina battalion organize tawduna Manipur gi Parbung gi manungsana leiba Senbawan village leb angang sing the lan gi khusuklai sing utuna yengan kre Manipur ge Mizoram ba tainaba border mya da leba khungang sida Assam Rifles na sinduna pangthokiba thoram aduda punna angang humdra rom na saryaki angang sing the lan gi khusuklai sing adu utuna yengan ki loinana Indian Army Force na Bharat kingam khai ngaknaba lawriba thodang sing mari leinana video footage kaptunam hairoi sing amasum oza sing the yengan ki maduda Tipaimuk sub division ki SDO ki staff sing saryaki hari
अतोप पाव मना थीब हुमबगी थबक चथखरे ngase yu Imphal District Police ki kangbuna Sagolbon केंद्र की मनुंग सना लेबा सगोलबन विजय गोविंद अमदी लाइरेंजम लाइकाई की अकोइबर थीब हुमगी थबक सथखरे थीब हुमगी थब अदुर तोवान तोवान बा युम निफुरोमदा संगदुना वेरिफिकेशन तौबगी थबक सथखी थोइदोप मिफामी पुन यावखिदि हाइरेन सुफुंदोरक्ली तोप पावमना माहिरोइसिंगना खोंजंग संगसिनख्रे District Institute of Education and Training DIET Imphal East की रेगुलर प्रिंसिपल हापा नत्रगना हौजिक लेरिबा प्रिंसिपल इन चार्ज Sasiranjanbu makha tana lehenbiu hain institution asigi student union demand tawringi serakta ngarang anoba principal in charge am hapsilakpabu student union amadi mairoi singna ngasi khongjang sangsinkhre khongjang asigi mari leinana DIET Imphal is student union gi general secretary Rahul Thaudemna haikibada mairoi singna mamangda haijakiba demand kya na thaiduna mari leinaba singna anoba principal in charge ama hapsilakpa asi yaningdaba phongdoktuna ngasigi process asi tawbani mari leinaba singa yanaba ama puraktriba phaw amadi makhoigi demand pidri phawba institution asi boycott tawbada natana shutdown tawduna so loan mana singba khongjang kya sangsilagani haikhian spoksi sna makhatana phongdokli amasung hantang taraga mari RK Isan Thuibina phongdokiba wafam kharana mayam da share tawjagi Manipur Press Club ta pangthokpa pawgi mifam ama da RK Isan Thuibina haikhi ngasi student union amadi mairoi sing died Imphal is Kaikol pulaga warep kya laukhare warep singa dudi tasengna direct regular post principal ama hapiba natragana mairoi singna taliba demand asi pibiba asi yadragadi matam kaktuna class boycott tawbaga loinana institute thonglon ba education lakadoriba anawa principal adusu supnatagi thatar kaktang pugodobani haina takpi masina takpadi aikhoige institute asi principal sindok sinjen gi institute onthokpiduna academic atmosphere sathina akaiba piribasi Tokpiyu natrabadi lepa laitana khongjang gangsilakani haiba yauna aikhoigi ayamba concern minister amadi ACERT na tabidre maramaduna Manipur lenga ki CM Birangi puning singsinbaga lonjana mieng sangbiyu karigumba aikhoigi apamba pibidrabadi thasigi taraga taruktigi akanbu khongjang gangsilagani haibasini hainasu RK Isan Thuibina mamangda phongi paukse sing da hakpari ngasi tang taraga tarukni myam makhoina talib dabi sigi ona taina bada lakpadigi ngasigi khongjang asi sangsinbani hainasu pauksi isna mek sengna palli makha chatharak poina topa maroiba pau khranamo mama mapakiyadi mi paiba poknare COVID-19 pandemic asina maramoiduna miyoiba khunai de hiram khudimakta sowan khiba asida khwaidigi kiribasi education sector da yamna sathina sogoliba asini online mapung phaba education piba ngamdaba amadi inkalagliba mahiroi kyagi matam yamna pandemic asina mangan khibana mahiroi singi board ki exam matam yokshilakpana mama mapa kya mi paiba poknare hauji exam matam yorakpagi khutong saba lauduna lanai school khra de exam Thazadaba mahiroi khudingma school da salaiba boarding home da thamgadabani haina akanba pressure piba yauna ragliba thawong asi khudak gile piu haina AKS yuna thamjiningliba waphamdi haujuk pandemic asigi lantheng loidri amadi pandemic asina lairaba imung kya da economic crisis thwalibani masa singbo afaba lambi dadi semningba lairaba mama mapa kyadi wafam asina asauba potlum oibata natana mairoi singi mafam da su pukning leita daba piribani asumna paisagi khanduna mairoi singbu lalon pot oine sanaba khudaktagi lepiu haina appeal tawki aroibana mem ngasi gi oiba tentakpa COVID-19 update mem da share tawjaramge ngasi Manipur da punna miyoi marfuga mathui COVID-19 na positive oire miyoi anina COVID-19 na lehen khidre hairi aduga ngasi apun mon disease tokiba naba phauduna disease tokiba apun miyoi masingna saninge kunga tare ne hainasu pausi press release na makhatan phongdorog le duga mem khona sing chodana pungni pan makhai mapan dai da no bu I pau pizara ken thank you